One Family One Livelihood Mission ki makhada imong khudingmak santhok lehenaba lengak na kanna hotnari hana Manipur ki Chief Minister Nongthom Biren Singna phongdokhrei. Education sector da ehenbe demand kaya torokpa asina mahiroi singbo karamna afaba lambida lamjonggadori bano haina Sinam Nadia Upper Primary School ki headmistress Lystrom Dennis Sorina hanglakle. Amade lamdamasida thokliba lala siloisinaba Manipur ki Assam Rifles loktokadabane haina coordinating committee or Manipur integrity na India ki Prime Minister amade President da memorandum pisilagane haide. Kurumjari ISCOM News ke Manipuri pau miyeng tabiri papumna makpo taram noksari. Maraksida khangan jaba ma makhataba pau bizadringai gi mangoinana ISCOM Media Private Limited na karigumba khara khangan jari madudi ISCOM Media gi dis antenna da technical gi oiba khudong jada ba khara laibana ngasi subscribers singda ISCOM gi tongan ba channel da telecast ba thoram paring kaya yengbudu khudong jada ba kaya mayok nare khudong jada ba asibu athuba matamda kokhanna ba ISCOM gi technical gi team na yamna kanna hotnari subscribers singna ISCOM gi tongan ba channel sing apan ba laitana athuba matamda amuk yengba phangbigani khudong jada ba asigi damakta subscribers singna waro bidana ba haina ISCOM ge management ki maikai dagi nolok na khangalakle. Hauzik mapung oiba pau pizari lenga ki One Family One Livelihood ki makhada imung khudimak senthok leinaba kanna hotnari haina Manipur ki Chief Minister Nongthom Biren Singna phongdokhrei wafama singasi Department of Agriculture and Manipur Building and Other Constructions Workers Welfare Board na Department of Skills, Labor, Employment and Entrepreneurship Government of Manipur gi mijang makhada Chief Minister Secretariat pangthokiba distribution of benefits and launching of books ki thoramda phongdokibani. Chief Minister na Manipur gi hauzik oiriba phibam asida sumpham nompham leiraktabana maram oiraga miyam gi awaba asibo yenglabga imung manungda imung singda paikhatpa yaba thabak kaya paikhatpa hurakpani relief camp ta leiriba miyam gi damak senthang kaithaduna kanaba phanghanba haukraba matungda ngasi beneficiary singda senthang khusinabagi thoram asi pangthokpani haiki irang asina sokhalaba imung singi lupa lakh ama compensation pinanaba ahanba phase ki oina miyoi lising tarukta lupa lising kunmanga piba haukrei akhoi lingjal manasi state asibu manghanaba mapal amade manungdagi hotnariba sing thengnasi phurup khudingmak isil inaw ngaktani ngasigi mirol amade tungi damaktani miyam punna thengnaminarasi irang asigi mamangda leramba chawkhatpagi lambida changsil lamba Manipur amuka hanna ohenaba punna honasi lamdam asida santi tapna hanjilakpa haure aikoina pamliba khudingmak logi matung inna pangthoknaba honasi hingsa gi thabak sing condemn toksi haiba wafam thamki lawmi singi hena kumang choksinaba amadi hena laina khangmangamnanaba Agriculture Department na maitelonda translate tawba handbook for farmers haina mingthon maladik amasu phongki beneficiary summary marfudra manga ahanba phase gi oina senpham yanthoki amadi ngasigi oina beneficiaries tarukta dami sex khusnaki thorom aduda social welfare minister Hekham Dingo power minister Thongam Biswajit minister Susindro Dr Sapam Ranjan amadi maru oiba MLA minister Singh amadi makok thongba official kayasu saruk yaki yamaroina sericulture object oriba activities mayam hen ubina magani sericulture gi koi mafam mari manga da achau wa koi habak tawdi integrated oak cluster project Sandel Tamenglong Noni Chorchanpur adagi EV project Senapati Jiribam adagi intensive biovoltaic project in Ukrul Kamjong adagi Tamenglong
adagi women empowerment through sericulture Kaching Sandel Imphal East masida da koi makhal makhya gi hai river seri ga mari leina bada ado seri si amna paisa si rotation yam thuba magi lang singa ka mamantri amna wangba tangba ado prithvi amna pamna ba pot oi ba koi gi se masi koi Manipur building and other construction workers welfare board mayam na hanagi ado hinduna khange koi masi 2010 dagi establish togi bani adu mapu 2010 dagi establish togi hai targa su koi prajada prajamya ni mutta koi honor pa prajamya ni mutta sapong pa hai tar 2010 gida tawtar su masi koi BJP government 2016 ki koi honorable chief minister ki guidance makhada hai ba koi board se thabak tawa mapung phang thabak tawa khojal pani hai ni swaina thamjani maroina koi beneficiary scheme mayam ma adi hai ba koi Manipur building and other construction workers welfare board ki makhas re da pani kari thabak thoron pakhat ke hai ba koi panjaya da koi maroina koi accident ki benefit koi labor card holders sing da phangada ba hai tar adagi 60 years simi sing sai hu suba simi sing sida koi pension benefit ki kana ba koi canopy gi adagi education benefit masi apni thokta do issue koi education benefit ni koi beneficiary 300 beneficiaries sing da apna education benefit Education sector da ahin bati man kaya tawrakpa asina mahiroi singbo aphaba lambi da lamjing liba oza sangi wakhal da sarang nahanba asina karamna mahiroi singbo aphaba lambi da lamjing ga dawri bana haina sinam nodia upper primary school ge headmistress Lystrom Daneshwari na wahang hanglagle wafum singasi mahiroi singbo takpi tambiri ba oza singda puba thangba ngamlaroi da ba demand kaya tawrakpa bo yaning da phangdok laduna teachers community government of Manipur ki makha da leba ZEO zone 1 Imphal West na sinduna Nauramthong bazaar da leba late yumnam keso community hall da yaning da phangdok duna wakat mi fam chathakiba amada phangdora kibani Thasigi Taramapalda NCERT gi holda Manipur da lairiba oza singi oiba mifam ama phamduna laukiba waripki matung inna ngasigi mifam asi pangthokpani hairi Lystrom Daneshwari na makhatana phongdora kibada Manipur da haukiba megi ahumdagi ngasi phawba chatharakliba lan asida oza singi maikaidagi su angamba mateng kaya pangduna lakli adubo masigi mathakta su demand torokpa matamda akaknaba selgi masing thamlakpa asina oza singda puba thangma ngamlaroidaba achauba potlum ama thangalakliba asi tawbiganu oza singbo maning makhatamba mahai masing takpa phanghanbiyo haina su phongdokhi Education gi section sida atmosphere sida disturbance akai bayam na pirakpa ado akoi oza akoi su khangjai laibak se 2023 gi May 3 dagi irang hogi bani haina akoi oza akoi su lam haibadi lan soknai ba mafam kya da chatna adagi di angam donation tawgana adagi di relief camp da chatna akoi su angam mateng pangi adu dagi hendoktana akoi school da lak pa makai su mateng pang biu haiba makai su akoi angam mateng pang da loina laknari tawbudabu masai saisda ngasagi akakna ba masing pirakpa asuptagi henba taba yaroi ka haiba yarokpa aduna oza khai saisda message kai da return to yarokpa aduna ngasagi atmosphere se koi gi free oiraktaba education system se free oitragadi tungda hoi ka deba ngang singja koina semak dori banina akoi gi mind se de free oidramne koina semanga maroi tu ta gadi tungi saron suronda akai ba kya tholok pa yai haiba se oza khai sina munna khanara matungda mase education section se da akoi free when view aduga puba thang mangam moidaba demand to birakanu Coordinating Committee on Disturbance Free Educational Zone Demana Sindrangasi Imphal West District Manungdalaiba School Amadi College Singda Taratare Suba Disturbance Free Educational Zone Demand 2024 ga Mari Lenana sit in appeal ge Khongjang Mafung Kayada Mafung Phana Pangthokre Khongjang asibu Sogatpo oina Johnstone Higher Secondary School da su masing yamlaba mahiroi sing amade oza singna school asiki gate mamangda wakat mifam sathaki wakat mifam aduda saruk yakiba school adugi oza Dr. Longjam Ritendra na phongdorakpada khunai ama semgatpada asoba thagdang lorakadawriba mahiloi sangsingda puba thangmangam loidaba makhal makha kayagi demand tawrakpa amadi oza singna mahiroi kayabo afaba lambida lamjingduna saukhatpa khunai ama semnana ba hotnariba asida matam matamgi oiba irang asiga mari leinaba amadi leinadaba kayana school college singda ahenba demand kaya tawrakpa asina
oza singda mahi masing ningthina takpiba ngamdabagi awaba kaya mayoknariba asi mari lenaba singna atuba matamda yangsinbiyo haiki ngasi akhoi education free demand zone gi akhoi chathajaraiba makha chathajarakpa ki program amoina school khudimakta akhoi tungda afaba khunai ama oigadaba adumba mafam amu oiriba yamna afaba amadi kai haiba tare akhoi laisang ne haina khanariba sigumba education institution singsida akhoi chahi kaya gi thangang kaya dagi hauna mairoi sing amadi oja singna leiriba mafam asida अखोगी पुबा थाबा ngमरोइदबा अखोगी डिमांड सेन की डिमांड ओइबे याय पोचै की डिमांड ओइबे याय मसी अदुकी मतिक खांगबा ngमदबा मोंगदा ओजा सिंगदा अखोगी डिमांड तोबिरकपा Nakalamarumda Khamnam Lerekta Leba Model Higher Secondary School da su masing yamlaba mahiroi singna khongjang asi mapung fana saugat pagaloinena school adugi mahiroi thongam gautamna hai samajama saukhatpa matamda education asina yanglen saru oire khangna education gi line asida athingba kaya pirakpa haibasi samaj asibu saukhatpagi lambi thingduna lekha taba samaj ama ohenabagi lambi ama pibani thawong asina asum henjillaklabade oza singna ozagi mathau pangthokpa ngamlaktaba amadi mahiroi singna mahiroi ni haiba kaukthokduna aran belambida khong thangjing lakloi hainingai leite haina phongdokhi loinana ngasi chatkhiba khongjang aduda su konthokjamda leiba Free Progress Academy gi mahiroi singna su khongjang sing sangsin ki Coordinating Committee on Disturbance Education Free Zones demands na 2008 gi hauna chanarikliba mahiloisang sing asida piriba makal makha kaya gi athingba sibu thingnabagi damak haibadi free education ama oinabagi damak akoi ngasigi keno mifam asi wakal mifam asi pangthok jabani sama sama sakhapa matamda education haiba sina backbone ama ori adubu masibu khangna education asida thingba haiba se अखोगी समाज असिबु चाखोतना हाइबदि होजिकि मतमदा चाखोतपगि लंबीदा मांग थाबा मतम असिदा मनिंगदा हन्नबगि लंबी अमा ओय ngasi desamna sinma mahai sangsing yekai thingai daba mafam ama ohan se haba appeal tawduna ghari dalaiba modern english high school da mahairoi sing thoraktuna educational institution sing da puba thangba ngamloi daba sel amade potse gi demand sing lalauba amade khutlai paiba sing na tawbiganu amade education bo lengakna politicize tawbiganu haiba atai wafum kaya ga loinana school mamang da phamduna khongjang jangsin khre haide mai thaba leptri ngarang numidang pung taret khare helakpa duaida borobekra da leba hekruza maniton singkoba amagi yum kuki marni singna basingna mai tharam lei police station dige meter samri rom da maklap na leba mafam oibana police amade CRPF ke personnel singna mai kan bagi thabak chathaki hairi adubu yum adudi ayamba saruk maina sakre hairi asukoi matam ase borobekra da leriba maitai sing maral mathematic sana ngak pangambi daba lenga ki mathakta pin daba kaya phongdok narakle Ujung aina lejeri se ngarang akoi ngarang gi pung tre pai da mai thado ki ba info madu gani khoi na jik lejeri bi form se khoi gi sumaina kano tor asik chai info ma se akoi police station dagi 450 meter gum chatlaga lai ba form asida ni yum mai tharam be se asigi tha bi ngai mamang da asi thangnari ba asidagi thonggan ani chatlaga asidamo amang da yum ama mai thagre thagra matung sida sumaina mai te yum ama ani lai ba se akoi si chak tana lai hobo yum ni sumaina akoi gi yum se matang sumaina thagalak da ko fibam oiragadi akoi gi security me ama central force dugai Assam Rifle police lay na sumaina nakraba station lay nakraba yum ching sumai thagalagadi akoi gi lay ri ba yum chau dawa kuting mak se yum thagalak kani hai bagi akoi chingna dawa ngamoi maramdi nakraba si thai rimna lamtai kunau da lay ri ba yum chau dawa sing thagalak pa yai Madhupur da yum chau dawa sing thagalak pa yai hai bagi chingna ba se akoi parja sing da yam nungnang bam phawre maramdi akoi na ngasi bo siga leng dana lay ri ba se akoi security me ama
ꯑꯩꯈꯣꯏꯒꯤ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯈꯔ ꯀꯩꯅꯣ ꯁꯄꯤꯁ ꯑꯃ ꯀꯩꯅꯣ ꯂꯥꯛꯑꯅꯤ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯃ ꯏꯁꯇ꯭ꯔꯦꯡ ꯑꯃ ꯀꯩꯅꯣ ꯇꯧꯕꯤꯔꯒ ꯃꯣꯏꯒꯤ ꯕꯥꯎꯟ ꯑꯃ ꯃꯈꯥꯗ ꯂꯩꯕ ꯉꯝꯃꯅꯤ ꯍꯥꯏꯅ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯦꯡꯗꯅ ꯂꯩꯖꯕꯅꯤ ꯃꯣꯏ ꯑꯩꯈꯣꯏ ꯂꯩꯅ ꯁꯨꯃꯥꯏꯅ ꯐꯤꯕꯝꯁꯦ ꯇꯣꯏꯅ ꯊꯣꯛꯆꯜꯂꯛꯑꯒꯗꯤ ꯑꯩꯈꯣꯏꯁꯨ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜꯁꯨ ꯂꯣꯏꯈꯤꯕ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯒꯤ ꯃꯤꯠꯌꯦꯡ ꯆꯪꯁꯤꯟꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯁꯤ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯁꯔꯆ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯤꯔꯒ ꯁꯤ ꯃꯩ ꯊꯥꯕꯤꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯦ ꯑꯩꯈꯣꯏ ꯀꯨꯀꯤ ꯃꯥꯔ ꯂꯥꯜꯍꯧꯕꯁꯤꯡꯁꯦ ꯇꯛꯈꯥꯏꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯩꯅꯣ ꯑꯣꯏꯅ ꯄ꯭ꯔꯦꯁꯔ ꯑꯃ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯖꯔꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟ ꯑꯃꯗꯤ ꯑꯩꯈꯣꯏ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯒꯤ ꯂꯩꯔꯤꯕ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯃꯊꯧ ꯇꯧꯍꯟꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯌꯨꯛ ꯅꯨꯡꯊꯤꯟꯈꯛ ꯀꯩꯅꯣ ꯇꯧꯔꯒ ꯗ꯭ꯌꯨꯇꯤ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯁꯟꯗꯥꯡ ꯅꯨꯡꯊꯥꯡꯁꯤꯗꯤ ꯄꯣꯊꯥꯕꯒꯤ ꯐꯤꯕꯝꯗ ꯇꯧꯍꯟꯕꯤꯒꯅꯨ ꯃꯣꯏꯒꯤ ꯆꯞ 24 hours ꯃꯣꯏꯒꯤ ꯐꯨꯜ ꯗ꯭ꯌꯨꯇꯤ ꯇꯧꯍꯟꯕꯤꯌꯨ ꯍꯥꯏꯕ ꯀꯩꯅꯣꯁꯦ not from the the communities hojik lainariba mayam sinariba community sugi dugi marpagi natna advantage lawba khudong sawa lawba irang si exaggerate tawning ba mali ai community amadugi leadership su faunai to animaki community animaki leadership faunai moigi involvement tade aduna some sabotage mali mase aduna police na mi khara phana ba immediately ngarang mi ani guma pharang gudu mali ado habang amrak su ngasi hayang se manung gadi mi phar kana khara kodigi proper investigation tawna bai khangan Lamdam asida thokliba lala si loisinaba Manipurigi Assam Rifles lokthokadabani haina Coordinating Committee on Manipur Integrity Kokomina India ki Prime Minister amadi President ta tha asigi manungda memorandum pisilagani haina Kokomi ki Coordinator Somarendro Thoksom na phongdoraklei wafam asinga se lamphel dalai ba Kokomi ki office ta pangthokpa pawgi mifam amada mahak na phongdokhibani makataraduna hai Manipur thokliba chahi amaga tha mari mapung pharaklaba lal asida Assam Rifles singna sinko ki narco terrorists Maikai the Liptuna, Mating Pangli Habasi, Mayak Sengna, Miamna, Kamnara Bawafamne, Nasipa Tok Libelal Asigi, Pivam de, Ahong Balektree, Madam Aduna, Miamna, Lal Asikupna, Nainaba Matautai, North Eastki, Matanga, Kupna Kanglaba, CRPF Ki Hana Edizi Eramba, PK Misrana, Handak the Sutham Kiba, Wafam Singh, Kupna Nainabagi, Matautarakle, PK Misrana Fondora Kibada, Manipura Matam Sang Laba Paramilitary Force, Amana, Cookie Singa Nak Naloinabana. Makoy Singh Lokthoktriba Phauba Lal Asigi Waroisin Lakloi Haikibani Hairiba Paramilitary Asi Assam Rifles ni Haibasi Phong na adumak Khangmangami Thoklibe Lal Asida Assam Rifles na Cookie Singh da Phong na mateng pangba Makoygi Mamangda Cookie Singh na adumak nongmai kappa Asina Singba Thodok kaya Aikhoina Ukre dubu Maitei Singhi oinadi Assam Rifles ki Thawong Singh Tayona na lairi PK Misrana thamkiba wafam adu achumbo oibana India lengakta taksunba mathau tarakli haina sufongdokhi mahakna makataraduna Manipurgi Speaker Thoksom Satyabrata Minister TS Biswajit Haikam Dingo na chingba lusingba kayana su lal asi loisinaba Assam Rifles lokthok piro haikiba laikre Kokomina su mamangdagi hongna haikiba laire masidanatana Assam Rifles sing asai mamangda narco business da generambagi phakibagi paukaya amasu Laiki Loinana Manipur the Thokliba Lal Asiloisinga Harbadi Manipur Miamda India Langakna Lale Haizaba Mathautai Hainasu Miyoi Kayana Fungdo Pasulai Kre Indiana Manipur da colonization ge Yeng Libamit Yeng Ase Loktopapai Natrabadi Ihau Kaya Lakani Habasi Leader Singna Kangba Pai Haiki Lan Ase Haurakpadagi Assam Rifles Singna Maitei Singh Ngak Senbagi Mahuta Makoi Kur Singdagi Tadoktuna Selhanba Ase Yamna Lebak Tibani English Singani Mangada Kokila Loba Singa Ceasefire Agreement Tauna Badagi Lamdam Asida Popi Thaba Hengalaki Amade Anoba Kuki Kulkaya Amasu Hengalaki Hairibising Ase Kuki Singa Matam Sangna Loina Duna Leraklaba Assam Rifles na Mating Pangbadagini Hainasu Makatana Fongdoki Cookie Kunmayama, Cookie 1947, Huziboda, missing was started my foot at Hengakre. As a woman, Kanaga Tunaga, no, Hibamatam Nangasagi, Hibamatam Sanga, Cookie single unit to Napa, to go Manipumiabu, Hanabo, Honabada. Punya saruga minaba haibadi ngasai ngasai kui de salmina na Manipuri la revolution na zo amma tamno zo hairu kuki militants ga kushan na ga tawpa aduga narco terrorist ki thapok zo mokhoji yakshan ba man bagi chawba mami mata haibadi mafam am khakta dati asaba pan phagi basi police na asaba pan phagi mogi command yauna mogi rai phan yauna mayam phagare khoi tengkhang ga da aduna maram warga hogi akoi Manipur songnari bal lanje lusimje haragadi haiba ngasai gi PK Mishan Mamba Masi Manipuri Maranda
फजन खंगब नुपा अमनी अरो हाइबो खोगी प्राइमरी फोर्स वन ममिंग मकपंदगसु मतम सांग लेरा भागना सामने पंचे लौथोक नत्रगदी मणिपुर खोगी पीस से कोई रिस्टोर तब नमोय हाइबने अदु पीस एंड सी रिस्टोर तोंजे हाइगदी हाइबो प्राइमरी फोर्स असे खोई लौथोक नबिदमक्ता अखोगी कोकोबिना अखोगी इंडिया के पार्लियामेंट दा अखोई पार्लियामेंट इंडिया के प्राइम मिनिस्टर खोई मेमोरेंडम थानी अदे खोगी केनोदा प्रेसिडेंट थानी अदु मसिल खोकुना भानी थासगी लोसिलप सरुक पांथोकदौरिबा मणिपुर लेजिस्लेटिव असेंबली के नोंजो मिफमदा लेजिस्लेटर्स सिंगना अमत्ता ओइना मिसंग मिखाई नाइदना थबक तौरिबा मिसंग मिखाई नाइरगा थबक तौरिबा असम राइफल्स मणिपुर दगे लौथोकननाबा वरेप लौबियो हाइना लाइफम खुनौ अपुनबा मैरा पाइबि लुपना फोंदोरकले ngasi लाइफम खुनौ दा लेबा लुप असिगे ऑफिस ता पांथोकपा पाउबि मिफम अमदा लुप असिगे वांगांगलोय एलांगबम सुबिताना हाई हौजिक लमदम असिदा थोकलिबा लान असिदा असम राइफल्स के मिसंग मिखाई नाइबा मतौ असिना मरम ओइदुना मणिपुर दा शांति पुरकनबगी इहौ असिदा अचौबा अपनबा अमा थोकले लमदम असिदा कांगलोप फुरोप सुना मतम सांगनदगी इंगना चिकना नुंसी जाना पुन्ना लेमिनरंबा मसक अदु लान असिना मरम ओइरगा पुंकाई काइहल्ले हौजिक लमदम असिदा शांति लेत्रे मणिपुर लेजिस्लेटिव असेंबली के मेंबर निफुदा असम राइफल्स नतबा हेन थाजबा याबा अचुंबा चटपा सेंट्रल फोर्स अमना महसन बियो हाइना होकिबे सही लिसिंग अनि कुलमदगे अगस्त थादा मेमोरेंडम पिसिन किबसु लेख्रबनी सेंट्रल सिक्योरिटी फोर्स ना वायलेंस हौरकलिबा माइकई सिंह थिंगदुना इंग तप्पा पुरकननबा होटनबगी थौदो कयादा असम राइफल्स सिंगना थाजब पोमा मंगहले मसिगी मयक लारबा खुदम हौकिबे सही लिसिंग अनि कुलमदगी मे अहमदगी हौरगा मफम कयादा थोगलकलिबा इरांग असिदा स्टेट फोर्स सिंगना मिसम हाटपा कुकी सिंगबो लांथेंगननबा चंगबदा असम राइफल्स ना अथिंगबा पीखी मखोई मायोक्ता असम राइफल्स की मथक्ता एफआईआर लौखटखिबसु लेख्रे लोइनना हंदक्ता इकुई कुइद्रिबगी ममांगदा सुजिरी बामदा कुकी सिंगना नोंगमई बॉम यावना कापसिलकपदा सीआरपीएफ पर्सनल अमा सिखिबा मदे पुलिस पर्सनल अनिबुना सोहनखिबा मतमदा थवोंग अदुबो सथरखिबा कुकी सिंग अदुबो फाननबा चिंगनबा मफमदा पुलिस अमदि सीआरपीएफ के कंबाइन फोर्स ना थीबा हुंबगी थबक चथा हन्नबगी चंगसिलकपदा असम राइफल्स ना अथिंगबा पीदुना संहनखिदबा थवोंग अदुना असम राइफल्स ना कुकी सिंगबो कनकत्तुना थमली हाइबके अचौबा खुदम अमनी मसिदसु नतना कामजोंग डिस्ट्रिक्ट तसु इमिग्रेंट्स कुकी सिंगना खुंदा सिलकपदसु असम राइफल्स ना चाउना मतेंग पांगली डिस्ट्रिक्ट असिदा लेरिबा चमजरबा मियोई सिंगना लेजबा मफम सिंगदा एआर सिंगना लाइसेंसना ट्रांस बॉर्डर एथनिक टेंशन थोअनबदगी खुंजा सिंगना एआर सिंगबु लौथोकपियो हाइबगे खोलाव लाउरी असगुंबा असम राइफल्स ना कुकी सिंगदा फोंगना हंजिन हंजिन सौगतपगी थबक असि चथबना लमदम असिदा शांति हंजिलकना बहोटनबदा अचौबा अपनबा अमा ओहेनबना मखोइना लमदम असिगे मियामदा थाजबा अमत्ता लेत्रे मरम असिना मणिपुरदगी मियामना पामनद्रबा असम राइफल्स असि लौथोकपिख्रो हाइना मखाताना फोंदोखी मणिपुर असम राइफल थम्बस पाम पामद्रे मखोइसिंजे थुना हलंगिबे पामे मरमदी मे अहुमदगी हौरखिबे इरांगदुदा सुचानपुरदा मखोइना तौखिबा लोइनबक कनोसिंजना कुकीसिंजना मई थादना खोतना तौकांदा असम राइफल्सना येंगना लेखिबा सेरौदा सुगुनुदा थोखिबा हौदोक्सिंगदा असम राइफल्सना मोइ इनकंगा लेबदुबु कदिंत मतेंग पांखिदबा अदई हंतक्ता कुइदेबे इकुइ किदेबेसु जिरीदा थोखिबा थौदो मखोइना कुकीसिंगना बोम नोंमई कया कापसिलकना सीआरपीएफ अमा सिखिबा अमदी कोई पुलिस अनि अमना सोखिबसिंदो मखोइना मदुदुगी मफमदुदा कंबाइन टीम अमा तौरगा संगगा मोइ थिबो हुंबो तौनबो होनबो मतमदा मखोइना अथिंग पीहिबा सामराइफंसिंगना अदुगी मयामगी पेंदबो मयामसिदगी अखोइ सिदैदा जु थोखिबा थौदो कया कयादा सामराइफंसिंगना कुकी मतेंग पांगे हाबसे अखोइ इमि मंगना उबना लोइना लेयबा ngaकनिना मखोइसिंजे अखोइ मसिदगी लेहनबसे अखोइसु पाम पामद्रे मणिपुर की असम राइफल्स लौथोक्त्रिबा फावबा मणिपुर की इरांग असिगे वारोइसिन पुरकपा ngamloi मिसंग मिखाई नाइबा असम राइफल्स मणिपुर लेंगाकना लौथोकदबनी हाइना ताकेल खोंगबाल मनिंग लेकाई मेरा पाइबी की सेक्रेटरी नावरेम ओंबी थोइथोइबी लेमना लेंगा की पुकनिंग सिंगसिलकले वफम सिंगसे इम्फाल वेस्ट के मनुंगजना लेबा ताकेल खोंगबाल मनिंग लेकाई मेरा पाइबी ऑफिस ता पांगथोखिबा मिफम अमदा महाकना फोंगदोखिबनी मखा तारादुना हाई म्यांमारदगी नारोंदा चंगसिलखिबा कुकी मिलिटेंट्स सिंगना लमदम असे मचेत मचेत ताना थुगाइना
थोगमिनबा संगसिलकलिबा लालोंग असिदा असम राइफल्स सिंगना तोंगसिंदुना कुकी सिंगदा खुसुकलाई नोंमै बॉम्ब पिसिंदुना मैतै सिंगदा लंदाबा लेप्ट्री सेंट्रल फोर्स अमा ओइबगे प्रोफेशनलिज्म ngakna chataba असम राइफल्स गुम्बा फोर्स अमना मणिपुरदा ऑपरेट तौरिबा मखै मणिपुरदा तंगदु लैताबा हंजिलकपा ngamloi maram asina manipur state government na athuba matamda lan asibu loisinbige harabadi asam rifles ase manipur dagi lokthokpi kho makhogi mahota atopa neutral oiba professionalism masak munna khangba force amana mahut sinbiyo haina makhata khi July taram apaldagi kong malambi sembidabagi mayokta satharakpa ban Imphal to Kairau Urop Kyamgai 207 DI Zip Taxi Tata Iris and Diesel Auto Owners Cooperative Society na sagatuna lagli madi makhata na sagat khigani haina society asigi makhada service tauriba driver singi mai kaidigi phongdorakle Kairau litan makhong auto parking da paumi singa unabada utazudin ko driver amana phongdorakpada lambi asi bantawbana maram oiraga analayeng school sathok sasan yauna hiram khuding makta ayat apan thoklei lambi asi phauduna sathok sasin tauriba sing awabana kham thengle lengakna pan asi losinaba athubada mityang changlaga yasinaba purakna bahana biu lambi asi sembi dabadagi satharakliba ban hanadagi su sagatuna lagli makhatana su sagat khigani haina phongdorakhi Haiba ngasi pangtholiba press meet asida aina haning mo khamdi haukiba tangkun thangjan mitagi Imphal to airport Imphal to airport lambi haina khangne liba lambi asi aduki matik phatabana maram oraga haukiba tangkun dagi haiba lambi asi club singna thingano lapuni haiba lambi asi makhada aikoi haiba society ki makhada change ari driver sing to haiba lambi asi phawna chapane adugo haiba lambi asi thingan kibana maram oraga khunasida laiba satra sing amadi mafam asida lakada doctor sing amadi no mai sara thadnari praja mayam se adugo mati ware maram aduna mari lainaba sarkar gi mari lainaba authority na haiba lambi asi semjan gi haraga haiba waba mayam asi ko khanna binaba haiduna press ki thongda driver mayam gi mohot sinjarga ningsing jabane Bisnupur district ke manungzana laiba patlo madopta Manipur police ki commando oina thabak toramba imalaiba ki tamak thawaina pontha pikraba Pukrambam Ranbir Elias Nanau Singh Lekidabagi Jahi Kumon Pangthokre Hokibe Jahi Kumjali Singh Ani Kulumdogi Megi Tang Ahumda Churatsanpurda Koki Khulai Pebe Singna rally amat aba matung Maitaina Khundariba Mafam Singh da Sanglaktuna Yum Mai Thaba Amadi Miyot Minai Kaya Satharakpa Horakpaga Mari Lenana Nising Ani Kulumdogi July Tang Tariata Kokta the duty tauringaida Pukrambam Ranbir Elias Nanau Singh Makokta Nomai Maruna Panduna Lekidabani Pukrambam Ranbir Elias Nanau Singh Lekidabagi Jahi Kumonde Pangthokle Debu Lamdam Asida Thoklibe Irangde Loibelai Tree 46th Battalion Assam Rifles na Waikhong Police Team amade CDO Kaksing Team Singa Kusam Naduna Kaksing Unit Commando OC C Company 46th Battalion Assam Rifles Z Company 131 Battalion BSF ke platoon amage demand command makhada Thibohumba ki thabak sathabada khulai kaya phagat pangamle Additional SP Ops MPS amde SP Kaksing ki supervision makhada sathakiba Thibohumba ki thabak aduda Waikhong Lafuching area dage Phagat Kraba Kulaising Adudi 81mm mortar cell misfire rested 1 36 HE hand grenade ani amasung kaba yauba smoke cell ani ni hiram asigi matangda Waikhong police case sama lokat khrei Manipur da hoki bapung kun marida mafam khara da charang nabalai rabaso laksin mangam ki hana Manipur police control room dage tadorakpa serol amana phongdorakle hanagumna singamadi tampaki singna ningai oiba mafam singda security force na thiba humagi thabak sathabada mifami punna draga khulai phabagi paudi lekte national highway anida Sangdraba yadraba potlam sing puba gari chani marfu security gi akan masaksil thorang marakta Imphal tamna pusilak khrei Manipur gi sing amadi tampaki tongan ba mafam da checkpoint samasukna ama hangdoki bagaloinana tongan ba thokdokta chenaba miyoi marfudrani pal phagat padingam khrei miyamna
tokngada thajabidana appeal tawrakpaga loinana karigumba hiram amagi matangda asengma khangningba singna Central Control Room gi phone number 9233522822 da phone taraknaba khangalakle. Islam bu thazana chachaba maitai pangal singbo atamnana yeknaba amagom Quran amadi alagi maramda hokiba nongmani ni asida phajada balon kaya sijinnaduna Facebook ta viral orakliba asi all kwakta youth voluntary organization AKYB ona thamoi sokna nungaita ba phongdorakle lup asina thadorapa serol amada Facebook ta kanglup amadi lining amabu thawoi usitana post share tawriba miyampon magna wakhal tamina se haiba wafam tamlakle Manipur gi hauzik oiriba irang asida apunmagi pangal sagatpagi mahota marai saitharaknabage maram ama oirakpa yai haina seksilwa thamlakpaga loinana osit thawoidana post thagalaklibe singna atuba matamda wakhal taraktuna miyam mamangda sengdorakadabani natrabadi CSO singa kosamnaduna law court ki mateng laurgani haina AKY BO na thadorakpa serol asine makhataraduna lining lai sonbo atamnana thawoi usittabagi thawong satharak wayel bichar sathanaba honajarakani hainasu jenariba khudingmakna khanthabinaba AKY BO na pumnamaki pukning jingsilakle hauzik makhataba pau pajatringai ki mangoinana amuka hana ISCOM Media Private Limited na amukhana khanganjari madudi ISCOM Media gi disk antenna da technical gi oiba khudong sada bakhara leibana ngasi subscriber singda ISCOM gi tongan da channel da telecast toba thoram pareng kaya yengbada khudong sada bakaya mayoknari khudong sada ba asibu athuba matamda kokhanna ISCOM gi technical team na yamna kanna hotnari subscriber singna ISCOM gi tongan da channel sing upload me leitana athuba matamda amuk yengba phangbigani khudong sada asigidamakta subscribers singna warobidana haina ISCOM gi management gi maikai nolokna khangalakle hauzik pawge marak thatna atenba break amatang laujare ISCOM Media Private Limited ki YouTube account ISCOM program haina hangjaba channel asi haukiba July 13 gi ayuk pung manga taba matamda sakhangdaba singna hack tawkhre masina maram oiraga YouTube channel asi operate tawba yakhidre ISCOM Media Private Limited ki official YouTube channel asi ISCOM News haina hangjare masina taba atopa channel amata leizade ISCOM Media bu nungsibiriba miyamna ISCOM News haiduna hangjariba YouTube channel asibu like share amadi subscribe tawbiyu khudongchadaba sigidamakta ISCOM Media Private Limited pungakpinaba nolokna paujenjari E pauga mari leinaba hiram singidamakta aikhoigi phone number 9362003795 ta pau phawbirakpa yagani break itungda amuka nataram noksari makhataba pauda lamdam asida thokliba lan asina maram oiraga chahi ama hena waraklaba lawmi singda mateng kharadang oirabasu phanganabagi pandamda kisan credit card loan gi matangda financial literacy program amangasi nilakothi gram panchayat level multipurpose cooperative society limited na sinduna koirengai nilakothi lamkhaida leba TS Nirmal maitegi yumda pangthokhrei thorom aduda MSCB gi president P Ranjit vice president Y Subhasandra ICM Lampel gi director KS Rangamilan IMOL CODSC MSCB gi chairman O Rajkumar amadi MSCB gi board of directors singna maru oiba mithunglen sing oina saruk yakhi Activity pamatari makoy na sige society gi member gi daw so masige society na muka masay ozana haybi mutuwi na asenggali sisi infal west infal east ga so infal east si atopa state of like West Bengal like Tamil Nadu ang chaupa district member district IBCD agoi state another gi district amona manor hai Manipur College Kaksingi Internal Quality Assurance Cell IQS sina sinduna college asida naunaming sanduna tamlaklaba BA BSc BCom first semester mahiroi singe students induction program amangasi college asige multipurpose hall pangthokhrei ngasigi thorom aduda Manipur College Kaksingi principal professor Yumnam Suniti Bala Devi amade college asige tongan ba department tarahumdegi head chingna presidium member sing oina daista famki ngasigi thorom adu pangthokpagi
matangda Kha Manipur College Kaksingi Internal Quality Assurance Cell IQSC Coordinator Khetrimayum Joykumar na nungyo oiba warol phongdo kibagalunena English Department ke Assistant Professor Dr. Khetrimayum Gyaneshwari na National Education Policy 2020 ki maramda miyamda phongdo ki college asida nauna sanglak liba mahiroi singda college asigi oja sing non teaching staff sing club functionary sing IT nodal officer NCC officer NSS program officer na chingba masak takhi college asida pangthokliba routine program amate scholarship incentive award singi maramda ningthina khangan ki loinana department tara humdege oja singna subject information singsu khangan ki ngarang Silsar Sacred House Assamge Education Minister Ranus Begurga Manipuri Sahitya Parisad Assam Manipuri Language Protection Coordination Committee amadi Milal Assamge Miyusinga unaduna Assamda Mitai Mayak Satnabagi Matangda wari sanakre Minister ga unaba duda MLPCC ge Arambam Nanda Babu SCS na hangkibada Mitai Mayak lising ani kunmanga ge education session dage satnaba asida karamna tawgani Oza Singdi Haina Hangba Wahangi Pakum Pireduna Minister Nahai Assam TET ge Manipuri ge Oina TET Thagadobu Sing Mitei Mayak Haiba Oigadabani Amadi CET dasu Mitei Mayak Haibasingna exam da Manipuri Mitei Mayak Haibasingna exam Thabagi Ayaba Piragani Aduna Assam ge Manipuri Medium School Singda Oza Oigadobu Singna Mitei Mayak Haitabaya de Haibasi Matangi TET Amadi CET ge exam da Oiraklagani Hairaki Minister na makata na hai kibada Assamda Dr. Tambege exam budi oza oibege exam ne hena lurak kadauri hai ki MLPCC gi chairman Dr. KN Chana hai kibada akhogi oza sing hauzik oiribe sing ase karamna hai hengani hangbadana minister na hai kibada hauzik oiribe sing masana hona jagada bani isagi mayek tamba amasung khangbasi tangai fadre duga TET thagadoba singna Dilet BEd pass togada bani haiki ngarang education minister ga unaba duda MLPCC ge convener Asangbam Sofan Loksangbam Rabindra S Subhankar PS Biramani MSP ege General Secretary KS Dhiren Devasis Singha Niten Singha Milal Assam ki President Seram Heraj Nachingba Miyoi Singh Saruk Yaki Assam Rifles na Hoksong Village tangasi sit sengbagi thabak jathakre akoi bagi phibam lunana na thamnabagi pandamda ngasige sit sengbagi thabak ase jathakibane hairi cleanliness hygiene and a sense of environmental responsibility among local population habisida sit sengba aduda khungang asige miyamso saruk yakhi Union Minister for Women and Child Development Annapurna Debina handaki Union Budget lising ani kunmari kunmangada nupi singi chokhat thauranga mari lenana lupa koti lakh ahum dasmik ahum allocate torokpa asina parliament center lengak asina nupi singi leiriba awaba ase ubibagi khudam ne haina phongdokre wafam ase New Delhi da pawmisinga wari sanabagi thoram amada mahakna phongdokibani makhataraduna Senba sahi lising ani kulumdoi kunmarida center lengak na allocate tokhiba nupi gi chokhat thaurangi senpham dage handak na sada kuntra tara dasmik ahum heli Prime Minister Narendra Modi na chokhat pa India ama ohenna ba hotnabada nupi singna lusingduna chokhat pa lamdam ama purakna ba hotnari haina makhata na sufong dokhi Lebak asigi nungsup amade mayai thangbada leibada state singda lakadoriba nimit kharani asida akan mamongda nong taragani haina India Meteorological Department IMD na haidi IMD ki matung ina Gujarat Konkan Goa amade Maharashtra da hayeng phawbada akan mamongda nong sugani haidi Karnataka amade Odisha da so hayeng phawba nong kana sukhigani haidi Hauzik sanabagi pawmu pizari Ngasigi sanabagi pawda
All Manipur Football Association Sinduna Lamlong Thongkong Artificial Turf Ground Tim Tarana Group Anida Saruk Yaduna Sataragliba Om Suba Amfa Cup King Asi Sanakiba match number 19 da YDO Hino Kongembina YWC Tambal Kongbo goal Ahum Amada Mighty Bepiki match Asi Mai Pakraba YDO gi goal Ahumna Angom Bisana match Kiminat Mapan Amadi Kun Chatpada Timgi goal Ani Zanki Huidro Milan match Kiminat Humbadrata Ruk Chatpada Timgi goal Amazanki match Asida YWC Amatangai raba goal Tiam Ras ball na match ke minute marfu mari chatpada sanki kaf asige ngasi sanaki ba atopa match AFC Angthana FC Imphal City Kongbabu goal taruk sinoda mighty bepiki match asi mai pakraba AFC Angthagi goal taruk adu 1000 Donald then Subham Brusley 1000 Dhruv amade Silangba sagol semna match ke minute nifutaret humpu mapal amade marfu nipal chatpada team gi goal amamam sanki match ke minute humbudra nipal amade marfu dra pada Kongkham Toitoina team gi goal ani sanki Chatharagli ba cup asige hayeng match lairoi All India Football Federation gi mijeng makhada Assam na yumbu oiraga chalibe tha asigi kunipal gi hauduna Chathagadauriba Junior Boys National Football Championship Dr. BC Roy Trophy da saruk yarugadaba Manipur gi team ngasi Assam gi damba Imphal thadokre team asibo All Manipur Football Association gi official singna yai papaujel piduna Imphal International Airport ge lamthaki Manipur Badminton Association Sinduna Salibetha Asigi Kulhumdoi DM University de Lairiba MBA Indo Holda Association Ge Makha Lairiba District Association Mapandagi Nupi Sanaroi Kuntramanga Amade Nupa Sanaroi Chama Humbudra Mapan Punna Sanaroi Chani Taramarina Saruk Yaduna Satharakliba Nifuma Suba Yonex Sunrise in the district Amade Humpunipal Subastet Open Badminton Championship King Asi Sanakiba Mixed Doubles under 15 Ge quarter final match ta Larin Mayum Luangam Amade Lastrom Angelia gi Jurana Sorokhabam Lanchenba Amade Lamthet Saisange Jurabo set point 21-7 21-9 da Maitibe Piki Atopa quarter final match ta Yaipaba Lastrom Amade Thazalimbige Jurana Ongba Maitei Amade RK Irinagi Jurabu set point 21-16 Amade 21-8 da Maitibe Piki boys doubles under 19 gi match Amada KS Amarzit Amade Resaf Ngangongi Jurana Boris Amade Lerunagi Jurabo set point 21-18 Amade 21-18 da Maitibe Piki District Sports Association Kaksing Nasinduna Salibetha Sigitara Maridegiti Mapana Group Anida Saruk Yaduna DSA Gisana Bongda Zatharakliba 2nd Division Football League King Asisanakiba Arabic League Master KYWSA Obagaina SRDC Kaksing Mogol Mari Anida Maitibe Pikray Match Hasimai Pakraba KYWSC Gol Mari Adu Zites Analdo Johnson Amade Angdonna Matang sitna match ke minute taruk humpu manga amade humpu nipal chatpada team gi goal amamam sanki match asida SRDC gi goal anina mangal sanana match ke minute tarataret amade nifumari chatpada sanki salibetha asigi kuntarata semi final match ta maithi khraba team anina third place ki match sanaragani Manipur Kang Association ge Mijeng Makhada Singjamai Kangkhut Asinduna Jalibetha Asigi Taramari de ge Kangkhut Ahumna Saruk Yaraga Singjamai Kangsangda Oinam Ramen ge sponsorship Makhada Chatharagliba Ahanba Oinam Charlie Memorial Laimaror Kang Tournament ke ngasi sanakiba Aroiba Lake match da Ya School Kangkhutna Thangmoiban Kangkhutpu Maithibe Piki match asida Thangmoiban Kangkhutna Ahanba half ke apiba matam loibada Panjal Mari kapkhibada Ya School Kangkhutna Panjal Manga kapkhi anisuba half da Thangmoiban Kangkhutna Panjal Manga kapkhibada Ya School Kangkhutna Panjal Mari kaptuna apunma Panjal Taranipal da Thangmoiban Kangkhutpu Ya School Kangkhutna Maithibe Piki Jalibetha Asigi Kunipal da Singjamai Kangkhut amadi Ya School Kangkhutna final match sanaragani
Paris Olympic hayengdagi hauduna official oina haudoklagani lakliba August 13 fawba pangthokadawriba Olympic asida mafam 13 da masana nifuni thoida sathagadawriba Olympic asida India gi oina athlete chamatara na saruk yabada wrestling archery amade boxing da sanaroi taruk na saruk yaragani golf masana da sanaroi mari tennis masana da sanaroi ahum swimming amade sailing masana da sanaroi ani na saruk yaragani equestrian judo rowing amadi weightlifting da sanaroi amamamna saruk yaragani athletic masana da sanaroi kunmapan shooting masana da sanaroi kunmathoi amadi hockey masana da sanaroi 18 na saruk yagadawri Paris ke Seine River da pangthokadawri ba Olympic hawdokpagi thauramda gagan narangna Indian team gi safety mission oiduna table tennis sanaroi Sarat Kamal na India ge flag pairagani All Manipur Volleyball Association gi midyang makhada Bazar Board Committee wangjing khunauna sinduna satliba tha asigi kunma thoidagi hauduna team tarani thoina group mari da saruk yaduna committee asigi sanabungda satharakliba ahanba state level junior boys volleyball tournament ke ngasi sanakiba quarter final match singda BBC wangjing khunauna sedo nomai khongbu set point kunmanga tara tarat kunithoi kunmanga taruk amadi kunmanga taranipal da maithi bepiki atopa match da LPC wangjing khunauna KYLSC kasi khulbo stretch set kunmanga tara taret kuntaru kunmari amadi kunmanga taramanga da maithiba piki match amadana NYCA nauremna PYC nambol naurembo stretch set point kunmanga tara taruk amadi kunmanga taranipal da maithiba piki kako kaksing khunauna WYSC wangjing khunobo stretch set point kunmanga taramanga kunmanga kunmathoi amadi kunmanga kulhumdoi da maithiba pikhi hayang sanagadaba matchingda NYBA naurem amadi LPC wangjing khuno sanagani BBC wangjing amadi kako kaksing khuno su sanagani amok lenga ki one family one livelihood mission gi makhada imung khudima sentok lehenaba lenga na kanna honari haina Manipur Chief Minister Nongthom Biren Singna phongdo khrai education sector da hen demand kaya torokpa sina mahiroi singbu karamna apaba lambida lamjingadawri bano haina sinam nodia upper primary school gi headmistress Lastram Dhaneswari na hanglakle amade London asida thoklibe lal asi loisinaba Manipur dagi Assam Rifles lawthokadabani haina coordinating committee on Manipur integrity na India gi prime minister amade president da memorandum bisilagani haide ngasigi oinadi ISCOM news na pizaba Manipuri pau matang asida loisinjari mityang tabiri papumna makpo amuka na khurumjari